Kailangan nyo siya pa. Hindi namin rangang to. Hindi namin niya. Natuno namin dyan. Hindi namin niya. Pasasakit ang tinungay eh. Oo, kasi muli na, kasi muli. Yam choba to di oy de mo tarak pa to tani. Ay na lang matam dahil daw ay puro ka. Tayo ba ko? Hoy joy lay roy tabi na so emergency. Kat pa thok pa to di roy tabi na. มันพมาร่างสุขเด็กทุกทุกแต่แบบนี้สนามยามเสียผู้ทุกก็สบายแต่วินสนามเลยเจอก็ดีเลยจีบอกว่าอวดแต่ละอวดแต่ตุ้มสุดตุ้มเด็กอาจต้องวิรเมย์ด้วยเขาก็เลยสุดตุ้มใบยาเด็กทงนาวดาสุดยามสิทธิ์เจริญตัวพัมบกอะไรไปซาเซสคุยงดูสากก็มาทำสิ่งที่นุชิตสิบแบบพัมเดลัยไปซาเซไปนุ่งง่ายกันเองบอกว่ามาจากวินาลากันเนี่ยง่างนะไปรำบรายในไฮรานียังไงได้พระเจ้าเรื่องไงเนี่ยสนานาจะสิโรว้าพระเจ้ามันนี่สินี่อินเตอร์ลีนี่ในงานสมัยนั้นต้องสรุปเลยดูว่าอูกี่ประเดี๋ยวต้องอูกระดิมากสมเก่าแล้ว Nushibito taro, nushibito solo, nushibito solo. Ah, man, nushibito raba. Nushibit. Ah. Dedi ne? Yo ne? Man, ne koi macado nushi na hai bu kwa. Nushito solo do na. Nushito solo man da. ครามาเรียบตาลาบินเนี่ยมาซาเซคราฮันเดอร์ไปดีกว่ายิ่งเลยจะดีผู้สมเราเริ่มบิดหนาโดหมกว่าก็แต่ง่ายไปเลยก็ดี S2.6 kg ตอนนี้นะขบปีมาเตาวิถ้าถ้าจะได้สบายป่วยแล้วก็เนี่ยมันจะมุกจังฮันเดอร์เทนกันนี่มันจะไหนต้องตัวตัวอยู่จะบ้าตัวเธอเองสิดีน้องมาเลยปะน้องมารู้ใจบิรินี่มาซาเซเสียงจุดนี้นะโดมากอกส่งมายามสาวกันเลยบก็ดูยามน้ำทีบะดูนะกูเชื่อดูแต่ไปยาเดสักละวันนี้นะงานนี้ทีรู้ใจแล้วก็ดีมั้งนาร์เดลุทกตะลูบสินี่นายก็ให้เนยตัวละจ้าอ๋อน่าตัวน้องน้ำเชื่อกันตัวนี้ไปต่อรมสิกะไปโอ้ป๊าจะไปต่อบ้าป๊าจะไปต่อไปเสียสนาจิมปีระเกษไม่สิจะพูดปาสัตว์ดิบลัวเนี่ยเสียสนาจิมปีระเกษอาสาเลยสาริงเดาสมัยนะทอกิจุงกาดกี้การีดกี้เอียริงเซปัสนะคอลเลกชันเนี่ยมีอาศัยที่ผมมาทำตาดเลยเสียเนี่ยจริงAse hana puja matam taka siramba earrings ni lai sarang gi sidana black sina koi chegi oi ram doi ne ba gold sina gi oi doi ne ba ko karam mandare ase budi man ba khang da se budi ko se karam mandare me se phaja bani mai round oi bi ga se yam siram ni da ase jumka macha se amnu shi badi se aina phane ka hana siram mine ase se quality su yam phabne se jipo phajana sum leiram ase mai ase ga se amada si re di na ga se lak tha dana loi ni aina se yam pa ba do oi ba ko yam na lumba do season ba ya de lak thai ba na to no ma chong mine nang phu nang loi ba ta re yenge phajabreng ga sonda Wow, Fazia greda. Suktok talaga tao. As nung se ko hai ta na kana de myam asigi makhada bihu su date 14 ni hai mare ba da bihu gi gari da thatlaga paisa ga su khai na ka taw male yam chaw no su taw ni hai mare ba
ꯑꯗꯣ ꯄꯩꯁꯥ ꯊꯛꯇꯅ ꯈꯣꯠꯇꯅ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯇꯧꯔꯤ ꯃꯆꯥ ꯃꯆꯥ ꯑꯁ ꯅꯨꯡꯁꯤꯠꯁꯦ ꯁ꯭ꯋꯥꯏ ꯚ꯭ꯌꯨ ꯈꯨꯐꯖꯁꯦ ꯄꯪꯅꯝꯇ ꯅꯝꯅꯤꯡꯉꯤ ꯑꯥꯗ ꯀ꯭ꯋꯥ ꯑꯃ ꯀ꯭ꯋꯥ ꯆꯔꯣꯡ ꯑꯃ ꯅꯥꯄꯨ ꯐꯥꯔꯛꯑꯦ ꯃꯆꯥ ꯃꯥꯁꯨꯅꯦ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯟꯕꯁꯦ ꯇꯜꯂꯤꯕ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯁꯤ ꯁꯅꯥꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯈꯨꯖꯤꯒ ꯁꯤꯖꯟꯅꯕꯁꯦ ꯆꯠꯂꯨꯔꯦ ꯅꯪꯕꯣ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯃꯃꯥꯒꯤ ꯕ꯭ꯂꯦꯡꯀꯦꯠ ꯈꯔ ꯑꯄꯥꯕ ꯑꯃ ꯂꯩꯌꯦ ꯈꯔ ꯃꯌꯥꯏ ꯋꯥꯏꯔꯞ ꯑꯗꯨꯁꯨ ꯑꯩ ꯁꯨꯗꯣꯛꯄꯤꯔꯦ ꯅꯨꯡꯁꯥ ꯐꯔꯤꯉꯩꯁꯤꯗ ꯀꯪꯉꯝꯃꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯗ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯀꯪꯉꯝꯃꯅꯤ ꯑꯗꯨꯅ ꯃꯊꯛ ꯀꯥꯈꯠꯂꯛꯑꯦ ꯑꯁ ꯅꯨꯡꯁꯤꯠꯁꯨ ꯐꯖꯅ ꯁꯤꯠꯂꯤ ꯅꯨꯡꯁꯥꯁꯨ ꯐꯖꯅ ꯆꯥꯏ ꯕꯦꯠꯁꯤꯠꯀꯁꯦ ꯀ꯭ꯂꯤꯞ ꯆꯞ ꯆꯞꯅ ꯇꯥ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯆꯥꯗ ꯅꯞꯁꯦ ꯆꯣꯕꯁꯤꯗ ꯑꯩꯅ ꯃꯥꯏꯗꯃꯛꯇ ꯆꯥꯗ꯭ꯔꯕꯅꯤ ꯀꯪꯉꯝꯃꯦ ꯑꯁ ꯋꯥꯏ ꯆꯪꯉꯦ ꯃꯊꯛ ꯀꯥꯊꯣꯛ ꯀꯥꯁꯤꯟꯗꯀꯣ ꯅꯨꯡꯗꯥꯡ ꯌꯧꯔꯛꯄꯗ ꯑꯃꯨꯛ ꯐꯩꯕꯥꯛꯀꯁꯦ ꯆꯣꯛꯊꯕꯁꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯕꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯩꯝ ꯇꯧꯔꯣꯏꯕꯀꯣ ꯑꯉꯥꯡꯒꯁꯦ ꯄꯣꯔꯒ ꯃꯈꯥꯗꯒ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯂꯩꯕꯒ ꯆꯠꯂꯤꯗꯅꯀꯣ ꯑꯁ ꯅꯨꯡꯁꯤꯠꯁꯦ ꯑꯃꯨꯛ ꯑꯗꯣ ꯃꯥꯒ ꯄꯨꯊꯔꯒ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯀꯥꯈꯠ ꯀꯨꯝꯊ ꯇꯧꯔꯛꯄꯗꯗꯤ ꯐꯩꯕꯥꯛꯀꯁꯦ ꯈꯨꯅꯥ ꯑꯃ ꯇꯧꯋꯤ ꯅꯨꯡꯊꯤꯟꯁꯨ ꯇꯨꯞꯇꯣꯛꯑ ꯃꯇꯝꯁꯨ ꯆꯠꯈꯤ ꯈꯪꯍꯧꯔꯣꯏꯗꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯨꯝꯅꯤꯡꯗꯦ ꯁꯪꯕꯁꯦ ꯐꯥꯔꯦ ꯅꯨꯡꯁꯤꯠꯅ ꯄꯩꯁꯥ ꯈꯥꯏꯔꯤ ꯕꯤꯍꯨꯒꯤ ꯒꯥꯔꯤ ꯊꯠꯂꯒ ꯕꯤꯍꯨꯒꯤ ꯕꯤꯍꯨ ꯀꯩꯅꯣ ꯕꯤꯍꯨ ꯍꯥꯏꯕ ꯕꯤꯍꯨ ꯍꯥꯏ ꯑꯁꯥꯃꯤꯁꯀꯤ ꯐꯦꯁꯇꯤꯚꯦꯜ ꯂꯩꯕꯗꯤ ꯑꯗꯨꯒꯤ ꯁꯦ ꯀꯪꯉꯝꯃꯦ ꯊꯥꯎ ꯇꯩꯔꯤꯔꯣ ꯊꯥꯎ ꯇꯩꯈ꯭ꯔꯦꯁꯦ ꯊꯥꯎ ꯇꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯈꯔ ꯊꯥꯎ ꯇꯩꯈ꯭ꯔꯦ ꯂꯣꯏꯔꯦ ꯃꯥꯅ ꯊꯥꯎ ꯇꯩꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯃꯤꯅ ꯃꯊꯛꯇꯒꯤ ꯁꯨꯃꯥꯏꯅ ꯌꯦꯡꯊꯔ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤꯀꯣ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯤꯕ ꯅꯆꯥ ꯋꯥ ꯄꯥꯏꯗꯣꯔꯦ ꯅꯁꯝꯗꯣ ꯄꯥꯏꯗꯣꯔꯦ ꯑꯩꯈꯣꯏ ꯃꯥ ꯃꯁꯝ ꯀꯛꯈꯤꯕꯗꯩ ꯋꯥꯏ ꯏꯁꯪ ꯁꯪꯉꯦ ꯏꯁꯥꯁꯦ ꯁꯤꯠ ꯅꯥꯟꯕ ꯃꯥꯟꯕꯗꯣ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯁꯨ ꯋꯥꯖꯗꯕꯗꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯀꯅꯥꯝ ꯂꯩꯇꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯒꯤ ꯆꯥ ꯊꯛꯄꯁꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯛꯄ ꯑꯩꯅ ꯉꯁꯤꯁꯦꯀꯣ ꯑꯌꯨꯛꯇꯒꯤꯀꯣ ꯑꯗꯨꯗꯨꯅ ꯃꯤꯃꯤ ꯁꯤꯡꯖꯨꯒ ꯇꯧꯔꯒ ꯆꯥꯉꯥꯡ ꯇꯧꯔꯒ ꯐꯖꯅ ꯊꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯐꯣꯏ ꯑꯁꯪꯕꯤ ꯕꯣꯔꯥꯁꯤꯁꯨ ꯄꯥꯄꯥꯅ ꯁꯣꯏꯔꯦ ꯕꯣꯔꯥ ꯈꯔꯁꯨ ꯍꯧꯒꯦ ꯍꯥꯏꯅ ꯁꯤꯡꯖꯨ ꯌꯥꯎꯔꯃꯤꯅ ꯕꯣꯔꯥ ꯑꯃ ꯌꯥꯎꯗꯕꯁꯦ ꯏꯋꯥꯠ ꯋꯥꯠꯂꯦ ꯑꯅꯤꯃꯛ ꯌꯥꯎꯔꯒꯗꯤ ꯍꯦꯟꯅꯁꯨ ꯍꯥꯎꯔꯅꯤꯅꯀꯣ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯁꯤꯡꯖꯨꯒꯁꯦ ꯇꯣꯠꯇ꯭ꯔꯤ ꯃꯤꯃꯤꯁꯨ ꯃꯈꯥ ꯆꯠꯂ ꯂꯩꯔꯣꯏꯗꯣꯏꯅꯤ ꯁꯨ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯑꯁꯤꯗ ꯁꯤꯡꯖꯨ ꯂꯩꯔꯦ ꯃꯅꯥ ꯃꯁꯤꯡꯕꯨꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦ ꯀꯣꯕꯤꯒ ꯇꯤꯜꯍꯧ ꯁꯣꯏꯔꯦ ꯑꯗꯨꯒ ꯃꯤꯃꯤ ꯍꯥꯞꯄꯦ ꯈꯔ ꯅꯝꯅ ꯑꯗꯨꯒ ꯕꯨꯖꯤꯌꯥ ꯄꯦꯀꯦꯠ ꯑꯅꯤꯈꯛꯀ ꯍꯥꯞꯆꯜꯂꯦꯀꯣ ꯕꯗꯥꯝ ꯃꯣꯏ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏ ꯃꯆꯥꯗꯤꯀꯣ ꯕꯣꯔꯥꯒ ꯆꯥꯕ ꯍꯧꯒꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯌꯥ ꯀꯩꯅꯣꯅꯦ ꯏꯃꯥ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯏ ꯍꯥꯏꯅꯦꯕ ꯃꯥꯏꯁꯦ ꯃꯉꯛ ꯑꯉꯥꯡꯗꯨ ꯆꯥꯒꯗꯥꯏꯅꯣ ꯍꯥꯏꯔꯦ ꯍꯥꯏꯔꯦ ꯇꯦꯕꯜꯒ ꯊꯝꯃ ꯐꯖꯅ ꯆꯥꯒꯦ ꯇꯧꯕꯁꯦ ꯑꯉꯥꯡꯁꯤꯅꯒ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯃꯣꯔꯥ ꯃꯆꯥꯁꯤꯒ ꯊꯝꯃꯒ ꯁꯨꯝ ꯆꯥꯔꯒꯦ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯍꯥꯞꯆꯔꯛꯀꯦ ꯆꯥꯕꯒꯤꯀꯣ ꯃꯥꯏ ꯀꯦꯛꯇꯣ ꯊꯨꯒꯥꯏꯕꯤꯔꯣ ꯅꯪ ꯁꯣꯟ ꯂꯩꯔꯦ ꯑꯗꯣ ꯄꯥꯏꯅꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯕꯣꯔꯥꯒꯁꯦ ꯃꯈꯥ ꯀꯨꯝꯃꯤꯉꯩꯗ ꯏꯪꯈ꯭ꯔꯅꯤꯗ ꯑꯩꯈꯣꯏ ꯃꯆꯥꯁꯨ ꯀꯦꯛꯀ ꯂꯨꯞꯄꯒ ꯆꯥꯔꯤ ꯆꯥꯔꯁꯤꯁꯦ ꯑꯩꯈꯣই ꯃꯥꯁꯨ ꯁꯣꯟꯗ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯐꯝꯃꯒ ꯆꯥꯔꯤ ꯀꯣꯕꯤ ꯈꯣꯠꯅꯤꯡꯗ꯭ꯔꯣ ꯈꯣꯠꯂꯔꯣꯏ ꯁꯤꯗ ꯀꯤꯂꯣ ꯌꯧꯕꯅꯦ ꯇꯤꯡꯉ ꯊꯝꯃꯒ ꯃꯤꯃꯤ ꯌꯥꯝ ꯍꯥꯞꯄꯁꯤꯅ ꯍꯥꯎꯋꯦꯕ
ꯌꯥꯝ ꯈꯔ ꯃꯤꯃꯤꯁꯦ ꯆꯥꯔ ꯆꯥꯛ ꯆꯥꯅꯤꯡꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯈꯔ ꯇꯣꯡ ꯉꯝꯖꯗꯕꯅꯦ ꯍꯣꯏ ꯃꯆꯥꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯒꯥꯏꯅ ꯁꯤꯗ ꯐꯣꯟꯁꯦ ꯊꯝꯕꯀꯣ ꯑꯃ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯕ ꯑꯍꯟꯕꯨ ꯀꯥꯡ ꯌꯥꯎꯔꯛꯄꯁꯤꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯁꯤꯗ ꯊꯛꯑꯗꯤ ꯌꯥꯔꯔꯣꯏ ꯑꯉꯥꯡ ꯐꯔꯦ ꯉꯁꯤ ꯊꯛꯑꯒꯦꯅ ꯅꯨꯡꯗꯥꯡꯗ ꯁꯥꯃꯟꯗꯅ ꯉꯔꯥꯡꯗꯗꯤ ꯁꯤꯗꯁꯨ ꯌꯥꯝ ꯁꯥꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯈꯤꯇꯪ ꯐꯕ ꯃꯥꯜꯂꯦ ꯅꯨꯡꯗꯥꯡꯗꯗꯤꯀꯣ ꯑꯃꯃꯛ ꯁꯥꯒꯠꯂꯛꯑꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯁꯥꯔꯤꯕ ꯃꯌꯥꯝꯗꯨ ꯃꯅꯤꯟꯗꯣ ꯏꯁꯥ ꯈꯤꯇꯪ ꯐꯔꯛꯇꯅ ꯀꯨꯆꯨ ꯈꯔ ꯄꯥꯏꯊꯣꯔꯛꯑꯦ ꯀꯩꯅꯣꯅꯦ ꯄꯨꯝꯃꯝꯅꯦ ꯃꯝꯈꯤꯕ ꯍꯥꯏꯁꯦ ꯏꯃꯟ ꯂꯣꯏꯁꯤꯌꯦ ꯍꯥꯎꯏ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯁꯤꯡꯖꯨꯒꯤ ꯊꯜꯂꯒ ꯆꯥꯏꯗꯣ 그다음에 이런 적 있어야. 저는 이제 삼파자보다 올라야네. 로컴 코박스. 그냥 코박하는 다자루제야. 유비 많아 털어버려 가지고. 싸가지 뚱뚱 먹어. 내가 셉셉이 해도. 저거 귀엽다. 나는 그냥. 내가 그냥 엄청 미시고 많아. ngô này hả bà? Bài nô quá đi quá nó mới cho nó sợ đi quá cấp cái này giờ cấp cái đôi rồi. Nó sắp gì à? Anh là đúng không này? Không có gì đâu à? Ăn đâu rồi? Ăn cho rồi ăn. Hào vào làm thèm nhau rồi. Hào hết. Nó phải xài làm nên mới hào. Nếu phải bán nhau bây giờ xài. Làm rồi sao đấy mà xe chỗ nga thì nè mà hôm giờ bài thóc bài xin cuộn hoặc là cái nàyแบบขับแรกเคยของกันจ้ากระทงทงเอาไปฉลักไปเดี๋ยวก็คำง่ายขดเสียเอามาโคนใช่ไหมมะ무들 아다 나도 안 됐어 Chú 25 tuần nè 25 tuần nè quên nha học cái cha đi đừng tìm gì ấm cha đi ấm tuần wow cha khơi mà cha hả cô xin bì nhưng ta lấy bây giờ đi sống bố rồi để xe ngang coคนอย่างนี้ว่าจะเลิกเนินตัวนี้นะซ่าเขาจะปวดชั้นหรือนี่ยิงกันนี่นะก็ไอ้นังกันประชาสิดาอ่างนั่นนะปุยาเดจันเดนะมาอันแต่สมบูรณ์บีบก็ไอ้นั่นทำบังเตาหรือไงจ๊ะเสียดีมูดูการจัดประคดประดาปวดชั้นเลยจะจัดเลยทักตาอะไรแบบนี้นะเจ้าสันดาสุดตาสลักตัวเลยnang mataka siya na hay dahil niya among ka daw ra me am sin tu su sa ba loi re yam su hawram ne bo ko yam tha za da na koi machang su tra ga di hawoi da ba man cha ba do adu do ne adu haw dem hawram me mi su nam na ha ba oi ban na adu me am samsung asi kitang maton ka se kak kre sam ga se yaw re hat ba su ya ai sam je ba lik pa je spot na som hai ta ha ta ga som ya ba do Adoni orise dam yang ngasi video su swai sum la sin torge yam sang ka di sum bit yaw da bani yam sang bal su ba dana mya mathang gi video yang na pujara age ba ko jase bye ta gro nu shibi ta gro yam nu shibi ta gro bye hello bye bye nu chel gi ha nu shi jari
สิจูซ่าแล้วสิจะมุกซ่าเรียบร้อยมาสิดีปั๊มบี้ก็จะจับเรียบเครตเอาอีกบ่ผมสั่งไม่เบี้ยมเดี๋ยวกว่าสิต่างก็มันตุ้มยาเลยเดี๋ยวนี้ก็ร่างต่างสิโตปุ่งบาร์โรบุตรแต่ตุ้มมันจะสมัยเดี๋ยวอ่างที่มันมีกับโทรมึงตุ้มมีกับโทรมึงตุ้มไหนเต่ามันจะไอ้ตุ้มมาจะพังเลยเดี๋ยวนี้กว่าอันนี้มีอันโรยเชลล์เก๋บาย